ngasi phongkiba tongan tongan Manipuri sifungsing amasum thokiba thawdo wathoksingdagi maruoibi I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada yamna thajane oiba maphamdagi phangba pawnga tang hana myamna thamjaramge Manipur da school matam sana kadabadagi oja ahum suspend tawkhre hari state government na March ki tang kunga tarukta all governments aided and private school Khudingmak ayuk pung nipani school hawani haina April gi tang amada Manipur pumbada sanaraga haina rakpokhrabani April gi tang amadagi sanaba hawkhraba anawu school timing ilamdabagi damakta irai numita Manipur gi government gi oja ahum kak suspend tawkre haina su paus na palakli hairiba oja ahum sigi manungda oja animadi primary teacher Yunusni aduga graduate science teacher L kana haini mahak Thobal district ki Wabagai assembly constituency da Maibam Pali da leiba Maibam Pali junior high school da posted tawbun hari aduga atopa primary oza Fakarudin Ali Aham ana mahakna irong primary madrasa utilize tawbun hani su paus na makha tarakli aduga director of education SK L Nandakumana irai numita kena ba suspension order thoki sohaidi director na phongdorakgi matunginadi anawu school gi timing asi makoina indabagi damakta disciplinary action oina makoi si suspend tawkibini haina su phongdorakli Nandakumar makhata na phongdorakpada social media platform da viral sakhraba haidi school ama ayuki pung tara phawbo hangkhidi haibisigi matang su zonal education officers concern singna verify tawnakbi damakta instructed tawkhre haina su pausna makhata na phongdorakli makhasa tharakpona yamna thajaninga oiba maphamdagi phangba pawmana Manipur media na government state BJP related news khudingmak boycott tawre haina phongdorakle haidi media fraternity singna advertisement bill sing clearance tawnabagi damakta deadlines oina April gi tang kun gi numidang warangi pung mari fawba thakibani haidi ngasi thangja name asida media house Manipur na makoina resolve tawre madudi government of Manipur amasung BJP Manipur Pradesh ki makoiga related oiba news khudingmak boycott tawre thangja gi numidang warangi pung mari phawgi manungda hariba makoigi pending oina lairibe advertisement bill singsi clear tawdabada maram moirakana hariba boycott asi sathabane haidi response laktabadi hariba boycott oibgi khongthang si lokhatpane haidi adu hariba boycott asina all news related khudingmak Manipur government ki amasung ruling parties BJP amasung NPF ni aduga hariba boycott asisu all government advertisement manungsana hariba authority sing corporation samna haribra PDA gumba LDA gumba hariba sing sisu boycott tawbasida include oigadari tawgumna meeting asina su resolve tawre madudi Manipur Pradesh Congress Committee of INC gisu makoigi president gi following assurance asina makoigi matam khara pigaduri makha tana thamlakpiba maruiba wafam kharana media na boycott tawbasida governor gi office ki speaker gi nat COVID-19 amasum pandemic ki related oiba news khudingma nungsana medical emergency singidi hariba boycott asida challo su hari loina na crime related stories of law and order su hariba boycott asidagi exempted tawre hari pending lairiba bill singsi pay tawdri phawbudi hariba boycott asi hayengdagi satharaga hena su pausin makhatana phongdorakli mayamda pathoksa khibisa shulkibulan khibi yorsu mayamna ngakpigani adu anawa update sing mayamna pijarake MSPCL ki wathok mara leibising action lakhatri state langakna corruption maru phukto kani haragasu laipak wathok wairaba MSPCL gi yamlaba senpham habi jabi tawbuga mari leinana maral sidiba official sing adugi mayokta sapsaba legal action lakhati haina maike kya digi maral sina baleptri lok ayukta Manipur senja thumja ga mari leinana police na faraba miyoi sing adugi anticipatory interim bail pikidrabani case asigi main accused oiriba MSPCL gi managing director N Sharat ki mathakta moral serious sing aduga mari leinana anticipatory bail satnari ngaida station thadok pu wafam su laidi haina powers na phongdorakli atopa pawmana awangmu new mine jiribam da laktuna jiribam gi soksilaba jiri turel gi torban akai besing sinkre
ngasi Jiribam District Water Resources and Relief and Disaster Management Government of Manipur gi Minister Awangbu Newmaina Jiribam da laktuna Jiribam gi soksilaba Jiri Turel gi Toraban akai bising koina satuna yengsinkre Jiribam Manipur amadi Assam ga luanaba border dagi thong da satuna yengsinki matung Kalinagar Lamkhai Kamranja Jiribam gi Turel mapan gi lam soksinpham mafam da koina satuna yengsinki yengsin khongsa da sigi matangna paumi da asumna Minister Awangbu Newmaina hai ngasi Jiribam gi Jiri Bazar amare Jiri Turel na sokliba mafam sing ngasi da koina satuna yengsin bagi maramda flood na thokadaba mafam sing da precaution measures loho badu yengsin liba mafam sing ngasi thabak oina onthokuna miyam gi awabadagi kanana bo hona basini loinana miyam na su Jiri Turel amot akai tawbigano Miam Jiri Turel sibu luna na thamsi habu wapum kaya sa phungdokhi ngasi gi khongsa sida namsinrei panmei chairman ADC Tamenglong caretaker TP Sangjing EMADC Tamenglong Ramninglei Pami ADC Tamenglong Taungel ADC Tamenglong NFP Jiribam gi thaumi singju saruk yaki haina paus na makhata na phongdorakli atopa paw mana huwakat mi pham khre huwarep kya lokre Haukibe April kunga matoi English singaniga kungani thoi ing sagol sunumiki numidang pung tare kamin yangkai rom taba duwaida thokibe lebak tiba thawdo amada laikhidrabi samam ningol ningthauzam ongbi chingkai nganbi devi sei kunga manga mapuroiba ningthauzam bizando sei kunga tret khoda awang laikai da leiba asigi misi siga mari lenana ngasi thangjada arong kunjau panthoi bi sanglen da club ki members sing arong kunjau maira paibi Arong Kunau Maira Paibi, Khodak Maira Paibi amadi JC miyoi singa punna singlang duna misi sigi mayok ta asumlang lalang jin puthok piu haina wakat mifam ama pangthok khibaga loina miyam ge ba rally ama sakre masigi matung tarak par JC gi members sing Maira Paibi amadi club members sing kumna khana nainara ba matungda asumba langlalang jin phangdriba phawba asi baksan lodaba case ama register tawduna asumba puthokna ba hona ba madi Miam ki warep singasi mari lena ba loisang singda loinana chief minister da yohanba haiba warep kya su lokre hena pausna palakli loisila hoina to pa pawmana lairik yaudna thaba amata mai pa pangam loi e mohendro hauzik matamna horakliba mahirui singna lairik haina bo hona bagi mohota mak yamna phangna bo hona bana mapungmadi lairik yaudna thaba amata mai pa pa yaroi haina DM College of Science ki Association Professor E Mohendro na phungtokre Wapamasi People's Foundation Hairok na sinduna malem gi lairiki numit ka mari lainana Hairok Higher Secondary School pangtokpa thorom gi athoiba mithunglen oina phongdokhibani thorom madura DM College of Science DMU gi Association Professor Ningthaujo Mohendro na athoiba mithunglen Hairok Higher Secondary School gi Principal Thoksom Nimaina thorom apoiki YK College Wangjing gi Assistant Professor Dr. Saikhom Ganashyam na akhanaba mithungwaki All India Radio Imphal gi Pre-Right Moirang Them Ibo Pishakna World Book Day gi matang wangangki Thoramaduga Mari Lainana Hairoki Manung Lairik Phong Buga Loinana Literary Circle da Mangzil Thana Satliba Ibisi Ningthauzum Bohendro Kundongwam Gunamani Okendro Kundongwam Amadi Thoksum Joy Kumar Ikaikamnabu Utuna Khudol Patamki Loinana Khongjom De Numika Loinana Athawusing da Hailai Katuna Ikaikamnabu Utki so haidi Adu hausikuna pau sematang sa lusinjarage pathok sa gibru swagi plan ki biyaur semang ngapigani matam gi marui bi pau sing yam update pijaraki and thank you